ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯀꯣꯂꯦꯖ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯂꯣꯏꯁꯤꯜꯂꯤꯉꯩꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯏ꯫ ꯍꯜꯂꯣ ꯊꯥꯗꯣꯏ, ꯅꯪ ꯂꯣꯏꯔꯕ꯭ꯔꯣ? ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯍꯧꯕ ꯅꯨꯃꯤꯠꯅꯤ, ꯈꯔ ꯉꯟꯅ ꯆꯠꯁꯤꯀꯣ ꯍꯥꯏꯔꯒ꯫ ꯂꯣꯏꯔꯦ, ꯅꯪꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯖꯔꯦ ꯏꯕꯦꯝꯃ, ꯑꯩ ꯊꯣꯛꯂꯛꯑꯣꯔꯥ? ꯍꯣꯏ ꯊꯣꯛꯂꯛꯑꯁꯨ ꯌꯥꯔꯦ, ꯑꯩꯁꯨ ꯊꯣꯛꯂꯛꯑꯒꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯂꯦꯖ ꯆꯠꯀꯗꯕꯒꯤ ꯊꯣꯛꯂꯛꯏ꯫ ꯊꯥꯗꯣꯏ ꯊꯣꯛꯂꯛꯄ ꯎꯕꯗ ꯊꯥꯗꯣꯏꯒꯤ ꯃꯕꯨꯡ ꯇꯣꯝꯆꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪ ꯆꯠꯇꯣꯔꯕ꯭ꯔꯥ? ꯍꯣꯏ ꯇꯥꯃꯣ꯫ ꯑꯗꯨꯗꯤ ꯆꯥꯛ ꯏꯁꯤꯡꯗꯤ ꯆꯥꯔꯕ꯭ꯔꯣ ꯅꯪꯕꯣ? ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯆꯥꯔꯒꯦ꯫ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤꯅꯦ, ꯆꯥꯛ ꯑꯁꯥꯕꯁꯦ ꯈꯤꯇꯪ ꯆꯥꯈꯣꯗꯅ꯫ ꯏꯅꯝꯃ, ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯆꯥꯔꯒꯦꯗ, ꯌꯥꯔꯅꯤ, ꯑꯩ ꯉꯁꯥꯏꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯆꯥꯁꯤꯟꯈ꯭ꯔꯦ꯫ ꯑꯩ ꯊꯦꯡꯉꯦ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯇꯥꯃꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯠꯂꯨꯔꯣ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯁꯦꯜꯒ ꯌꯥꯎꯔꯕ꯭ꯔꯣ? ꯍꯣꯏ, ꯈꯔ ꯌꯥꯎꯔꯦ ꯇꯥꯃꯣ, ꯁꯤ ꯈꯔꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤꯗ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯆꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯝ ꯄꯥꯁ ꯇꯧꯔꯗꯨꯅ ꯀꯣꯂꯦꯖꯀ ꯀꯥꯕ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯤ꯫ ꯃꯇꯝꯁꯦ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯀꯣ꯫ ꯉꯔꯥꯡꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯦ ꯃꯍꯥꯛꯅ ꯂꯥꯏꯙꯤ ꯂꯩꯕꯤꯗꯦ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯗꯣ꯫ ꯂꯩꯃ, ꯏꯆꯟꯁꯦ ꯅꯧꯅ ꯏꯃꯥ ꯄꯥꯕꯨꯡ ꯀꯥꯏꯅꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯃꯃꯥ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯥꯎꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯆꯟꯅꯨꯄꯤꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯀꯞꯍꯜꯂꯨꯅꯤ ꯍꯥꯏꯒꯦ? ꯍꯥꯏꯕꯅ ꯏꯜꯂꯤꯕ, ꯏꯪ ꯇꯞꯄꯗꯅ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯕꯒꯤ ꯊꯕꯛꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯦ ꯂꯩꯃ꯫ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯏꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯗꯣ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯁꯤꯗ ꯃꯥꯒ ꯈꯪꯅꯖꯕ ꯀꯅꯥꯅ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯊꯨꯒꯥꯏꯕꯤꯒꯗ꯭ꯔꯥ, ꯑꯁꯤꯇ ꯈꯟꯕꯗ ꯑꯩ ꯋꯥꯗꯕ ꯉꯝꯗꯦ꯫ ꯌꯥꯝ ꯍꯦꯟꯅꯁꯨ ꯈꯟꯖꯟꯕꯤꯔꯨꯅꯨꯗ, ꯃꯤꯅꯁꯨ ꯄꯪꯍꯦꯟ ꯍꯦꯟꯖꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯁꯤꯗꯤ꯫ ꯈꯪꯗ꯭ꯔꯦꯗ ꯂꯩꯃ, ꯏꯆꯟꯁꯤꯒꯤꯗ ꯈꯟꯕꯗꯅꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ꯫ ꯐꯔꯦꯁꯦ, ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯅꯠꯇ꯭रो ꯅꯪꯕꯣ? ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯉꯔꯥꯡꯒꯤ ꯏꯃꯣꯏꯅꯨꯒꯤ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯈꯥꯛꯄꯗꯣ, ꯑꯗꯨ ꯑꯣꯏꯅ ꯊꯣꯡꯂꯦ꯫ ꯑꯁ, ꯆꯥꯛꯄꯨ ꯈꯪꯂꯥꯝ ꯂꯥꯝꯖꯜꯂꯛꯑꯦꯗ ꯅꯪꯒꯤ ꯏꯟꯁꯥꯡꯗꯣ ꯇꯥꯕꯗ꯫ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯁꯦ, ꯑꯩꯁꯨ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ, ꯑꯩ ꯊꯤꯔꯒꯦ, ꯆꯥꯕꯤꯔꯔꯣ ꯂꯥꯛꯑꯣ꯫ ꯊꯥꯗꯣꯏꯅ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄꯗ ꯅꯨꯔꯩꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯂꯦꯖ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯅꯨꯔꯩ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯀꯣꯂꯦꯖ ꯒꯦꯠ ꯌꯧꯔꯛꯂꯝꯃꯤ꯫ ꯒꯦꯠ ꯌꯧꯔꯛꯄꯗ ꯑꯆꯥꯟꯕꯅ ꯅꯨꯔꯩꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯨꯔꯩ! ꯍꯩꯃꯥ, ꯑꯆꯥꯟꯕ, ꯅꯪꯁꯨ ꯁꯤꯗ ꯇꯝꯗꯣꯏꯔꯣ? ꯍꯣꯏ, ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯔꯛꯀꯦ ꯇꯧꯕꯅꯦꯕ, ꯑꯗꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯁꯤꯟꯗꯣꯛꯄꯗ ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯃꯥꯡꯈ꯭ꯔꯕ꯫ ꯅꯪꯕꯨ ꯕꯦꯡꯒ꯭ꯂꯣꯔꯗ ꯇꯝꯃꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯗꯤ ꯑꯗꯨꯗ ꯇꯝꯃꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯅꯪ ꯆꯠꯂꯝꯃꯅꯤꯅ ꯈꯜꯂꯨꯔꯤꯅꯦ꯫ ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯥꯗ꯭ꯔꯦ, ꯑꯥꯗ ꯇꯝꯃꯁꯨ ꯁꯤꯗ ꯇꯝꯃꯁꯨ ꯆꯞ ꯃꯥꯟꯅꯩꯌꯦꯅ꯫ ꯑꯅꯤꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯣ ꯊꯥꯗꯣꯏꯗꯤ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯗ ꯅꯨꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯅ ꯊꯥꯗꯣꯏ ꯀꯧꯋꯦ, ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯅꯦ, ꯈꯪꯅꯧꯋꯣ꯫ ꯊꯥꯗꯣꯏꯒꯤ ꯃꯤꯡ ꯇꯥꯕꯗ ꯑꯆꯥꯟꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ ꯍꯥꯏꯁꯦ ꯍꯟꯗꯛ ꯑꯩꯈꯣꯏꯒꯤ HSC ꯑꯦꯛꯖꯥꯝꯗ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕꯗꯣ ꯅꯠꯇ꯭ꯔꯣ? ꯊꯥꯗꯣꯏꯁꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯃꯥꯅꯦ꯫ ꯑꯣ, ꯑꯩꯒꯤ ꯃꯤꯡꯅ ꯑꯆꯥꯟꯕ ꯀꯧꯋꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯕꯁꯦ꯫ ꯑꯗꯣ ꯅꯨꯔꯩ, ꯅꯪ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯀꯣꯜ ꯑꯃꯇ ꯇꯧꯔꯛꯎꯀꯣ, ꯅꯪꯒꯤ ꯅꯝꯕꯔꯗꯣ ꯃꯥꯡꯈ꯭ꯔꯦꯕ꯫ ꯍꯣꯏꯅꯦ, ꯇꯧꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯀ꯭ꯂꯥꯁꯁꯨ ꯍꯧꯗꯣꯔꯝꯃꯅꯤ, ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯁꯅꯥꯔꯦ, ꯑꯥꯗꯒꯤ ꯅꯨꯄꯥ ꯑꯁꯦ ꯑꯝꯇ ꯌꯦꯡꯉꯣꯃꯤ, ꯑꯁ ꯉꯥꯎꯋꯦ꯫ ꯑꯌꯥ, ꯑꯁꯤꯗꯤ ꯍꯦꯛ ꯎꯕꯗ ꯇꯁꯦꯡꯅ ꯉꯥꯎꯋꯤꯍꯦ꯫ ꯑꯁꯤꯗꯤ ꯑꯇꯩꯅ ꯎꯗ꯭ꯔꯤꯀꯥꯟꯗ ꯅꯪ ꯁꯤꯠ ꯀꯟꯖꯟꯍꯧꯕꯅ ꯐꯒꯅꯤꯗ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯋꯥꯔꯤ ꯍꯧꯖꯜꯂꯨꯔꯁꯦ꯫
ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯏꯆꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯄꯗ ꯊꯥꯗꯣꯏꯗ ꯁꯅꯥꯔꯩꯅ ꯊꯦꯡꯖꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯁ ꯑꯌꯣꯏꯃ ꯁꯤꯔꯦ! ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯦꯡꯖꯤꯜꯂꯤꯗꯨꯕꯣ? ꯅꯨꯡꯗꯔꯣ? ꯑꯌꯣꯏꯃ ꯁꯔꯨꯒꯁꯦ ꯂꯣꯏ ꯇꯦꯛꯑꯦ꯫ ꯃꯁꯤ ꯍꯦ ꯁꯥꯃꯨ ꯑꯉꯧꯕꯤ ꯅꯃꯤꯠꯇꯨ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ? ꯅꯥꯏꯌꯦ ꯃꯤꯌꯥꯝꯅ ꯑꯁ! ꯀꯩꯅꯣ ꯅꯪꯅ ꯄꯄ ꯆꯪꯁꯜꯂꯒ ꯊꯦꯡꯖꯤꯜꯂꯛꯑꯒ? ꯑꯦ ꯁꯤꯅ ꯁꯥꯃꯨꯁꯤꯒꯤ ꯈꯧꯕꯅꯥꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯇꯨꯡꯗ ꯕꯣꯗꯤꯒꯥꯔꯗ ꯂꯦꯝꯐꯨ ꯃꯥꯟꯕ ꯑꯃꯁꯨ ꯂꯦꯞꯇꯅꯒ ꯇꯧꯔꯤ꯫ ꯋꯥꯗꯣ ꯈꯔ ꯈꯔ ꯆꯨꯝ ꯆꯨꯝꯅ ꯉꯥꯡꯕꯤꯌꯣ, ꯀ꯭ꯂꯥꯁꯃꯦꯠ ꯃꯁꯦꯟꯅꯤ꯫ ꯃꯤꯉꯣꯟꯗ ꯑꯗꯨꯛ ꯊꯤꯅꯁꯨ ꯉꯥꯡꯉꯤꯗꯣ ꯅꯈꯣꯏꯗꯤ ꯀꯌꯥꯝ ꯐꯖꯔꯒꯦ? ꯏꯁ ꯌꯥꯝ ꯀ꯭ꯂꯥꯁꯃꯦꯠꯂꯣ? ꯑꯁ ꯅꯣꯏ ꯉꯥꯡꯅꯔꯤꯀꯥꯟꯗ ꯑꯩꯒꯤ ꯄ꯭ꯔꯤꯟꯁꯀꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ꯫ ꯇꯣ ꯂꯩꯔꯝꯗ꯭ꯔꯦꯕꯁꯦ ꯃꯤꯔꯦꯝꯁꯤꯡꯁꯤꯒ ꯉꯥꯡꯅꯔꯤꯉꯩꯗ ꯗꯥꯟꯁꯀ ꯂꯣꯏꯅ ꯃꯥꯡꯉꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯨꯝꯗꯣ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯆꯥꯟꯕꯅ ꯊꯥꯗꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ ꯅꯪꯗꯤ ꯀꯩꯁꯨ ꯁꯣꯛꯇꯦꯀꯣ? ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯀꯤ ꯑꯍꯨꯝꯗꯣ꯫ ꯑꯁꯦꯡꯕ ꯀꯔꯤ ꯌꯦꯡꯉꯒ ꯆꯠꯂꯤꯅꯣ? ꯃꯤꯉꯣꯟꯗ ꯊꯦꯡꯖꯤꯜꯂꯛꯑꯒ ꯃꯣꯏꯅ ꯑꯆꯨꯝ ꯁꯥ ꯆꯠꯈ꯭ꯔꯦ꯫ ꯀꯥꯟꯗꯦꯁꯦ ꯀ꯭ꯂꯥꯁ ꯆꯪꯅꯁꯦ ꯂꯥꯛꯑꯣ꯫ ꯕ꯭ꯔꯦꯛ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯥꯔꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯇꯥꯎ ꯉꯁꯥꯏ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯌꯥꯝꯅ ꯅꯣꯏꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯕꯗꯣ, ꯑꯗꯨ ꯅꯨꯄꯤꯗꯣ ꯑꯩ ꯀꯥꯏꯗꯅꯣꯃ ꯎꯈꯤꯒꯨꯝ ꯇꯧꯔꯦ꯫ ꯑꯁ ꯅꯪꯁꯨ ꯈꯪꯃꯟꯗ꯭ꯔꯦꯍꯦ! ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ SSC ꯑꯦꯛꯖꯥꯝꯗ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕꯗꯨꯅꯦꯃꯤ ꯅꯪꯕꯣ꯫ ꯀꯔꯤꯅꯣ ꯈꯪꯗꯦ ꯁꯤꯐꯥꯎ ꯈꯪꯗꯦ꯫ ꯑꯣ ꯅꯤꯡꯁꯤꯡꯉꯦ ꯑꯩꯁꯨ ꯃꯥꯁꯦ ꯀꯥꯏꯗꯅꯣꯃ ꯎꯈ꯭ꯔꯦ ꯈꯜꯂꯦꯕ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯧ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯀꯔꯤ ꯈꯜꯂꯤꯅꯣ ꯏꯇꯥꯎ? ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯕ꯭ꯔꯦꯛ ꯃꯇꯝꯁꯨ ꯂꯣꯏꯔꯅꯤ, ꯆꯪꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯂꯁꯦ꯫ ꯑꯁꯨꯝꯅ ꯕ꯭ꯔꯦꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯀ꯭ꯂꯥꯁ ꯍꯧꯔꯝꯗꯥꯏꯗ ꯅꯤꯡꯊꯧꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯧ ꯀꯧꯋꯦ꯫ ꯑꯩ ꯄꯦꯟ ꯑꯃꯇ ꯋꯥꯏꯒꯦ ꯌꯥꯒꯗ꯭ꯔꯣ? ꯊꯥꯗꯣꯏ ꯅꯤꯡꯊꯧꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯏꯄꯥ ꯄꯥꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ ꯌꯥꯅꯤꯌꯦ꯫ ꯑꯗꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯊꯥꯗꯣꯏ ꯀꯧꯋꯦ꯫ ꯑꯣ ꯊꯦꯡꯛꯌꯨ꯫ ꯅꯤꯡꯊꯧ ꯄꯦꯟ ꯑꯗꯨ ꯂꯧꯔꯗꯨꯅ ꯍꯥꯏꯐꯦꯠ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯪꯒꯤ ꯄꯦꯟ 50ꯃꯨꯛ ꯌꯥꯎꯔꯤꯁꯤꯗꯤ? ꯁꯤ ꯏꯕ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ? ꯑꯁ ꯅꯪ ꯈꯪꯄꯣꯠꯇꯦꯍꯦ, ꯃꯔꯝ ꯂꯩꯕꯩ ꯋꯥꯏꯔꯨꯔꯤꯅꯤ꯫ ꯑꯁꯤꯒꯤ ꯑꯅꯣꯏꯕꯤ ꯑꯁꯤꯗꯒꯤ ꯅꯪꯅ ꯄꯦꯟ ꯋꯥꯏꯔꯨꯔꯤꯕꯁꯤꯒꯤ ꯃꯔꯝꯁꯦ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯥꯏꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯌꯥꯏꯌꯦ ꯀꯣꯟꯅ ꯍꯥꯏꯒꯦ ꯐꯖꯅ꯫ ꯅꯪꯅ ꯋꯥꯔꯤ ꯁꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛ ꯅꯛꯁꯟꯕ ꯐꯥꯎ ꯉꯝꯗ꯭ꯔꯤ, ꯃꯤꯗꯤ ꯋꯥꯔꯤꯒ ꯁꯥꯈ꯭ꯔꯦꯗꯣ꯫ ꯁꯅꯥꯔꯦ ꯃꯁꯤꯒꯤ ꯑꯅꯣꯏꯕꯤꯁꯦ ꯅꯪꯒꯤ ꯀ꯭ꯔꯁ ꯑꯁꯤꯗ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯏꯀꯣ꯫ ꯅꯪ ꯃꯤꯅ ꯍꯟꯖꯈꯤꯅꯤ꯫ ꯉꯁꯥꯏꯁꯨ ꯅꯪ ꯇꯨꯁꯤꯟꯍꯟꯗꯨꯅ ꯇꯧꯔꯤꯗꯣ ꯃꯥꯅ ꯅꯪꯁꯦ ꯑꯁꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯊꯑꯣꯏꯅ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯀꯣ꯫ ꯀꯣꯂꯦꯖꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯑꯩꯁꯦ ꯍꯨꯟꯇꯣꯛꯂꯝꯂꯒ ꯑꯁꯤꯒꯤ ꯁꯥꯃꯨ ꯑꯉꯧꯕꯤ ꯃꯥꯟꯕꯤ ꯑꯁꯤꯗ ꯃꯥꯅ ꯑꯁꯨꯃꯥꯏꯅꯒ ꯇꯧꯏꯁꯦ, ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯂꯦꯞꯅꯗꯤ ꯊꯥꯔꯣꯏ꯫ ꯑꯩꯅ ꯄꯥꯝꯖꯕ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯅ ꯇꯣꯛꯇ꯭ꯔꯤ꯫ ꯃꯥꯅꯒ ꯍꯦꯛꯇ ꯃꯨꯟꯕꯒ ꯌꯥꯄꯣꯠꯇꯦ꯫ ꯅꯈꯣꯏꯕꯥꯅꯤ ꯑꯗꯨꯝ ꯌꯦꯡꯉꯣ, ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯑꯁꯤ ꯅꯨꯄꯤꯁꯦ, ꯅꯨꯡꯉꯥꯏꯅꯤ ꯃꯥ ꯍꯧꯖꯤꯛ꯫ ꯑꯁꯤꯕꯨ ꯍꯟꯗꯛ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ HSC ꯑꯦꯛꯖꯥꯝꯗ ꯁꯦꯀꯦꯟ ꯇꯥꯈꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯗ? ꯂꯥꯏꯔꯤꯛ ꯍꯩꯕꯤꯅꯤ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯍꯧꯖꯤꯛ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯦ ꯀꯞꯄ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯃꯥꯅ ꯀꯞꯄꯗ ꯂꯥꯏꯔꯤꯛꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯩꯔꯣꯏ ꯄꯨꯝꯕ ꯃꯌꯨꯝ ꯍꯟꯅꯅꯕ ꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ꯫ ꯊꯥꯗꯣꯏ, ꯅꯨꯔꯩ ꯑꯃꯗꯤ ꯑꯆꯥꯟꯕ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯔꯩ, ꯅꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯅꯛꯄꯅꯤꯅ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯗꯣꯏꯔꯣ? ꯍꯣꯏ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯂꯒꯦ, ꯃꯇꯦꯛ ꯑꯃꯈꯛꯇꯅꯤꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦꯀꯣ, ꯍꯣꯔꯦꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ ꯑꯩꯅ ꯅꯪꯒꯤ ꯅꯝꯕꯔ ꯃꯥꯡꯈ꯭ꯔꯦ ꯐꯣꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯀꯥꯎꯔꯕꯣ? ꯑꯣ ꯇꯧꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ꯫ ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯅꯤꯡꯊꯧꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯗꯣꯏ, ꯁꯦ
ꯉꯁꯥꯏꯒꯤ ꯅꯪꯒꯤ ꯄꯦꯟ ꯑꯩꯅ ꯋꯥꯏꯕꯗꯣ ꯑꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯥꯗꯣꯏ ꯄꯦꯟ ꯑꯗꯨ ꯂꯧꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏꯁꯦ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ ꯌꯥꯕ꯭ꯔꯥ ꯌꯥꯔꯅꯤꯗ ꯑꯩꯒꯤ ꯌꯨꯝꯗꯤ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯠꯂꯒ ꯂꯩꯔꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯤꯒ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯑꯣ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯊꯥꯗꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯧ ꯍꯥꯏꯐꯦꯠ ꯅꯣꯛꯁꯤꯜꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯅ ꯊꯥꯗꯣꯏꯒ ꯋꯥꯔꯤ ꯁꯥꯕꯗꯨ ꯁꯅꯥꯔꯩ ꯏꯆꯟ ꯑꯃꯗꯤ ꯂꯦꯝꯕꯤꯅ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯤ ꯑꯁꯨꯝꯅ ꯊꯥꯗꯣꯏ ꯑꯃꯗꯤ ꯅꯨꯔꯩ ꯃꯌꯨꯝ ꯃꯥꯏꯀꯩꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ ꯑꯆꯥꯟꯕꯗꯣ ꯑꯩꯒ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄꯅꯦ ꯑꯁ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯑꯕꯅꯤꯗ ꯃꯥꯁꯨ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯗꯨꯗ 4th ꯄꯣꯖꯤꯁꯟ ꯇꯥꯈꯤꯕꯅꯦ ꯍꯣꯠꯅꯕꯁꯨ ꯌꯥꯝꯅ ꯀꯟꯕꯅꯦ ꯑꯆꯥꯟꯕꯁꯦ ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯐꯕ ꯃꯥꯜꯂꯦ ꯏꯆꯝ ꯆꯝꯃꯦ ꯍꯣꯏ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯄꯦꯟꯒ ꯋꯥꯏꯗꯅ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯁꯨ ꯏꯉꯛꯉꯛꯑꯦ ꯃꯥꯅ ꯄꯕ ꯆꯪꯁꯜꯂꯛꯑꯒ ꯄꯦꯟꯒ ꯋꯥꯏꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯑꯗꯨꯅꯦ ꯑꯗꯨꯒ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗꯁꯨ ꯊꯤꯜꯂꯝꯃꯒꯦ ꯀꯥꯏꯅ ꯀꯔꯤ ꯈꯜꯂꯤꯖꯥꯠꯅꯣ ꯃꯥꯒꯤꯗꯨꯕꯣ ꯈꯪꯗꯦꯗ ꯑꯩꯁꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯅꯨꯄꯥ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯇꯕꯗꯨꯗ ꯄꯥꯈꯠꯂꯤꯅꯦ ꯑꯩꯗꯤ ꯑꯗꯣ ꯊꯥꯗꯣꯏ ꯑꯗꯨ ꯅꯨꯄꯥꯗꯣ ꯃꯁꯛꯄꯨꯗꯤ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯕꯨ ꯃꯕꯨꯛꯆꯦꯜꯗꯤ ꯁꯦꯡꯉꯝꯗꯣꯏ ꯃꯥꯟꯗꯤꯌꯦ ꯃꯥꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯔꯛꯄꯗ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯀꯩꯅꯣꯍꯦ ꯃꯈꯥ ꯇꯥꯅ ꯀꯩꯁꯨ ꯂꯣꯏꯅꯔꯣꯏꯌꯦ ꯉꯁꯤꯒꯤꯗꯨꯗꯕꯨ ꯄꯦꯟ ꯑꯃꯈꯛ ꯋꯥꯏꯒꯦ ꯍꯥꯏꯕꯗꯨꯗ ꯄꯤꯕꯒꯤ ꯋꯥꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯌꯦ ꯑꯗꯣ ꯍꯌꯦꯡ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯅꯣꯠꯁꯇꯣ ꯉꯁꯥꯏꯒꯤꯗꯣ ꯑꯝꯇ ꯁꯦꯝꯃꯒ ꯄꯨꯔꯛꯎꯀꯣ ꯄꯨꯔꯛꯀꯦ ꯐꯔꯦ ꯑꯗꯨꯗꯤ ꯌꯨꯝꯁꯨ ꯌꯧꯔꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯅꯪꯁꯨ ꯆꯪꯉꯨꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯇꯥꯔꯣꯏ ꯑꯅꯤꯗꯣ ꯃꯌꯨꯝ ꯃꯌꯨꯝꯗ ꯆꯪꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯅꯨꯔꯩ ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯉꯁꯥꯏ ꯑꯆꯥꯟꯕꯅ ꯐꯣꯟ ꯇꯧꯔꯛꯎ ꯍꯥꯏꯔꯝꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩꯃꯥ ꯑꯁ ꯀꯥꯎꯕꯨ ꯀꯥꯎꯋꯦꯍꯦ ꯑꯆꯥꯟꯕꯗꯣ ꯐꯣꯟ ꯑꯃꯨꯛꯇꯕꯨ ꯇꯧꯒꯦ ꯍꯦꯜꯂꯣ ꯑꯆꯥꯟꯕ ꯅꯨꯔꯩꯅꯦ ꯅꯨꯔꯩ ꯑꯁ ꯑꯩ ꯅꯪꯒꯤ ꯀꯣꯜ ꯉꯥꯏꯕꯗ ꯁꯤꯗꯣꯔꯕꯅꯦ ꯉꯁꯥꯏꯅ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯒꯦ ꯇꯧꯔꯝꯃꯕꯅꯦ ꯑꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥ ꯂꯩꯔꯒꯦ ꯑꯁ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩ ꯑꯗꯨꯒꯤꯅꯦ ꯃꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯑꯇꯩ ꯅꯠꯇꯦꯗ ꯊꯥꯗꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯍꯦ ꯅꯪꯅ ꯑꯣꯏꯅ ꯄꯪꯄꯥ ꯄꯥꯈꯠꯂꯦ ꯄꯥꯈꯠꯇꯧꯕ ꯑꯩꯅꯗꯤ ꯄꯥꯈꯠꯇ꯭ꯔꯒ ꯍꯣꯏꯅꯦ ꯑꯗꯨ ꯀꯔꯤꯅꯣ ꯐꯖꯅ ꯍꯥꯏꯔꯛꯑꯣꯕ ꯊꯥꯗꯣꯏꯗꯣ ꯑꯩꯅ ꯁꯨꯝ ꯅꯪꯒꯤꯁꯦ ꯊꯥꯗꯣꯏ ꯄꯥꯝꯕ ꯃꯥꯜꯂꯤꯗ ꯑꯁ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯁꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯍꯣꯏ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯍꯥꯏꯕꯤꯔꯒꯦ ꯍꯦ ꯍꯥꯏꯔꯨꯈꯤꯅꯣ ꯈꯔ ꯂꯩꯔꯒ ꯍꯥꯏꯁꯦꯕ ꯉꯁꯤꯇ ꯊꯦꯡꯅꯗ ꯉꯥꯏꯔꯤ ꯃꯤ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯊꯥꯗꯣꯏꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯍꯦꯟꯅ ꯀ꯭ꯂꯣꯁ ꯑꯣꯏꯅꯅꯕ ꯅꯪ ꯑꯃꯇ ꯁꯤꯟꯕꯤꯌꯣꯕ ꯍꯣꯏꯅꯦ ꯉꯁꯤ ꯁꯛꯈꯪꯅ ꯍꯟꯈ꯭ꯔꯦ ꯍꯌꯦꯡꯗꯒꯤ ꯇꯣꯏꯅ ꯍꯦꯛꯇ ꯄꯨꯜꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯅꯪꯅ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯗ ꯌꯥꯗ꯭ꯔꯦꯀꯣ ꯍꯣꯏꯁꯦ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯝꯕꯔꯁꯦ ꯃꯥꯡꯍꯜꯂꯅꯨꯀꯣ ꯍꯣꯏ ꯃꯥꯡꯍꯜꯂꯔꯣꯏꯌꯦ ꯑꯗꯣ ꯅꯨꯔꯩ ꯊꯥꯗꯣꯏꯒꯤ ꯅꯝꯕꯔꯗꯨꯁꯨ ꯑꯃꯇ ꯊꯥꯖꯤꯟꯕꯤꯔꯛꯑꯣ ꯑꯩ ꯀꯩꯝꯇꯗꯤ ꯍꯥꯏꯔꯣꯏꯕ ꯍꯥꯟꯅ ꯁꯦꯚ ꯇꯧꯁꯜꯂꯒ ꯊꯝꯒꯦ ꯇꯧꯕꯅꯦ ꯍꯣꯏ ꯊꯥꯔꯛꯀꯦ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯒꯨꯗ ꯅꯥꯏꯠ ꯊꯥꯗꯣꯏ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯁꯥꯏ ꯀꯣꯂꯦꯖꯇ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯦ ꯁꯥꯃꯨ ꯑꯉꯧꯕꯤ ꯅꯃꯤꯠꯇꯨ ꯂꯨꯈꯝꯗ ꯄꯥꯟꯕ꯭ꯔꯣ ꯏꯕꯦꯝꯃ ꯊꯥꯗꯣꯏ ꯍꯩꯃꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯂꯥꯏꯔꯤꯛ ꯄꯥꯔꯨꯅꯤ ꯍꯥꯏꯔꯝꯕꯗꯥꯏꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯅꯝꯃ ꯉꯥꯏꯍꯥꯛ ꯄꯥꯔꯝꯃꯦ ꯋꯥꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯅꯤꯗ ꯑꯣ ꯐꯔꯦ ꯂꯥꯛꯑꯣ ꯏꯅꯝꯃ ꯆꯥꯛ ꯂꯣꯏꯔꯕꯅꯦ ꯆꯥꯅꯅꯕ ꯇꯧꯔꯁꯦ ꯏꯅꯝꯃ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯔꯔꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯤꯁꯤꯕꯣ ꯅꯪꯒꯤ ꯇꯥꯃꯣꯅ ꯅꯪ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯔꯗꯤ ꯌꯥꯝꯅ ꯁꯥꯎꯔꯅꯤꯀꯣ ꯉꯁꯥꯏꯁꯨ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯆꯥꯔꯝꯗꯦ ꯂꯥꯛꯑꯣ ꯆꯥꯛꯁꯦ ꯁꯥꯔꯤꯉꯩꯁꯤꯗꯅꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯆꯥꯔꯨ ꯂꯥꯛꯑꯣ ꯏꯆꯟꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯂꯥꯛꯑꯣꯀꯣ
Hoi nama laage. Asumna thadoi chak chaba chakhumda tholaklami. Mabungna mahak ubada asumna hairei. Ibema, karigino nangna chak charoi hairisibo. Kadaurage nangbo. Karisu tawdeda tamo. Ngasai kari no khara jasiluba adugine. Nangna oidaba ngangbase aina irai laina khangni habase nang gaurabo. Ngasai college ta kari tawi nangbo. Karisu tawdeda tamo. Ado tamo aise yamna noirabro. Ai wakhal tare. Nangna nungaitribadugi maram tamo khangli. Kanana kari haraklino na nangonda. Kana su karisu harakteda tamo. Aise isa ithanda mingsel yengbada yamna noiba manba. Nangna walo labasu kanagumbana nangbu noi haiduna hairaklamgani natraga karemnarak tamo khangi. Adubu ibema nangna adugi maram aduda nathwai nungaitana chara helani haibadudi fatteko madudi yamna lale. Noiba yang kangba. Masigi anisina phajaba lepkadaba nate. Miyoibagi nunggi oiba pukchel aduni luribase. Nangna noi khalabasu matam khara sajal tawraga diet control tawbada nang adum yang kangani weight hanthakigani maduda thoina khanjilaganu ko. Hoi tamo jaro nana mana nangi apamba cha insang do thonglibani yeng. Ngasagi nangi insang saruksu khaklibani. College salaklaga nangna chaksu sade hai. Haujiksu chara henge kaina. Ai saurakani ko. Ai charage tamo. Jaro nabuk thana chawko. Se insang se somda leirese nangi saruk khaklibani se. Asomna thadoi mabung amadi manamaga wari watai tawduna cha ising saminarami. Thadoi cha ising tokladuna chakhumgi thabo inkhangda manamagi mateng pangbirami. Ibema yare chalo pothajaruro. Hayeng sunang ngana hagotoi natra college choi natro nangbo. Hoi nama chatoine. Chalo pothajaruro. Asumna thadoi mahagi kada tumba changkhragada tomchau amadi leima asumna wari sanarami. Leima ngasi aigi ichalna masase noi haina khanjaduna mathwai nungaitaduna chara henge tawribase kanana kari hairakpagino nangondadi kemta hairaktabro. Hairakti aina hanjin hanglabane hayo yade. Ai khang. Kanagumba amana mahakpu noi haiduna soidana nokna biramgani. Aina ngasai haibadun. Mahakka loinaba tinaruba mina mahakpu asumna mathwai nungai halloi. Sigi khanbada aina wabado madumak thokle hujik. Imai pema karisu khanjan birunu se. Hakjang sajal khara tawraga adum phabadubo masak thibasu nate ichanse. Matik leibi kanano nokna doisibo aigi mangda hairu law hairibani ne idea. Hoida akhoi asuk yamna leiringaida ichan mathwai nungaidabaga phawhanba yapote. Magi apambada tawjusanu. Phare ibanisu pothanaba tawrase. Hoi potharase makhoi tamo. Matawasam tawna numitu haukhre mathangi numitni. Sanarei lembi amadi ichan thadoi lakpa ngaiduna leirami. Ngasidi nungaini danama sakmakna sota bhimgi tuntun mosido hekmaladana lakta lakisanuma. Haigumdana yam male sanarei. Magumbanasu aingondagi aigi prince munge ga sohonari nungaini ngasidi. Noi ani kumhai yengugo. Ado kaidawduna sanarei nangisibo. Yengdi yengu. Ada lakpu lakla malene tawrise. Yengo fibamase. Ngasidi magi kappa numit.